District Development Coordination and Monitoring Committee, DISHA Chairperson su oiriba Lok Sabha MP Alfred Kanngam as author na Mayai Tangbal Louduna ngasi Kangpokpi District ki oiba review meeting ama Pangthokhre. Kangpokpi da laiba LNC Oldailim Hotel na Pangthokhre mifam aduda tongan department singda district asida paikhatliba chakot thawrang mapung fan loisinba ngamkhraba thabak thawram amade DISHA scheme ga mari leinaba wafum kaya marik chumna department singe maikai thamke mifam aduda MP Alfred K author na block ki oiba data sing ningthina thamtuna resource allocation amusong utilization ki thabak thoram sing mayek sing na pangthoknabagi wakhalun sing phongtokhe loyana pending da leiriba case sing athubada paikhatuna loisinaba su official sing da MP Alfred K author na pautak pikhe ngasigi mifam aduda Lok Sabha ki MP Sabtaguri Sankar Ulaka Kangpokpi District ki DC Mahesh Saudade SP Manoj Prabhakar ADM N Sokhanam Baite amade TY Chongge SDO Heman Kumar na chingba official kaya na sarugya ke